ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯩ ꯂꯥꯏꯔꯁꯨ ꯗꯅꯕꯤ, ꯅꯪ ꯌꯥꯝ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯎ꯫ ꯍꯩ ꯇꯥꯔꯕ꯭ꯔꯥ? ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯎ꯫ ꯀꯕꯣꯛꯂꯩ ꯑꯁꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡꯗꯅꯤ ꯂꯩꯔꯤꯕ꯫ ꯏꯃꯨꯡꯗꯒꯤ ꯊꯕ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏ, ꯀꯧꯔꯦ ꯈꯪꯂꯕꯗꯤ ꯅꯈꯣꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯡꯂꯒ ꯊꯣꯛꯂꯛꯄ ꯀꯩꯗꯧꯒꯦ? ꯃꯣꯂꯤ ꯁꯥꯔꯤ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ? ꯍꯌꯦꯡꯃꯛ ꯅꯪ ꯅꯄꯥꯝ ꯆꯠꯀꯗꯧꯅꯤ꯫ ꯊꯕ ꯃꯅꯦꯝꯅ ꯁꯨꯝ ꯍꯦꯛꯇ ꯍꯥꯏꯔꯛꯄꯁꯤꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯤ꯫ ꯍꯥꯏꯖꯩ, ꯏꯃꯥ, ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯈꯣ꯫ ꯅꯪ ꯂꯨꯍꯣꯡꯂꯛꯄꯗ ꯀꯔꯤ ꯍꯥꯄꯛꯈꯤ? ꯀꯔꯤ ꯑꯎꯟꯄꯣꯠ ꯇꯝꯂꯛꯈꯤꯒꯦ? ꯏꯃꯥ, ꯀꯥꯡꯊꯣꯜ 2, ꯐꯤꯌꯥꯟꯈꯣꯛ 1, ꯐꯤ ꯐꯅꯦꯛ ꯑꯍꯣꯡꯕ ꯈꯔꯒ, ꯄꯨꯈꯝ ꯇꯦꯡꯀꯣꯠ 1, 2ꯒ ꯅꯪ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯇ ꯅꯞꯅꯕ ꯍꯥꯞꯂꯛꯄꯁꯨ ꯅꯠꯇꯕ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯁꯤꯒꯨꯝꯅ ꯇꯧꯕ ꯃꯤ ꯀꯅꯥ ꯌꯥꯎꯅꯕꯒꯦ? ꯅꯍꯥꯛꯊꯛ ꯑꯩꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ꯫ ꯏꯃꯥ, ꯅꯃꯧꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯍꯧꯖꯔꯛꯏ꯫ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯏꯖꯤꯜ ꯏꯄ꯭ꯋꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯥꯕ ꯃꯆꯦꯠ, ꯁꯦꯠꯄ ꯃꯀꯥꯏ ꯇꯧꯅ ꯌꯣꯛꯂꯛꯏ꯫ ꯍꯦ, ꯅꯪꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯐꯥꯛꯇꯨꯅ ꯍꯥꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤꯁꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯅꯀꯣꯛꯇꯣ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯕꯨ ꯐꯥꯒꯤꯔ ꯍꯥꯏꯕꯅꯤꯗ꯫ ꯏꯁ, ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯕꯗꯤ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯑꯁꯤꯅꯤ꯫ ꯏꯕꯦꯝꯃ, ꯑꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ, ꯆꯟꯅꯔꯣꯏꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯅꯦ ꯑꯩꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯅꯒ ꯃꯤꯋꯥ ꯉꯥꯡꯕ ꯀꯟꯕꯅꯤ꯫ ꯍꯩ, ꯅꯄꯥꯝꯅ ꯍꯌꯦꯡꯃꯛ ꯅꯪ ꯆꯠꯇꯨꯅ ꯅꯃꯥꯗꯒꯤ ꯑꯎꯟꯄꯣꯠ ꯊꯧꯔꯨꯒꯗꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯊꯕ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯌꯨꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯧꯄꯥꯅꯨꯄꯥꯒ ꯃꯈꯣꯏ 3ꯇ ꯂꯩ꯫ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯃꯥꯁꯨ ꯃꯥꯁꯨ ꯉꯝꯂꯤꯕ ꯃꯈꯩ ꯊꯕꯛ ꯁꯨꯏ꯫ ꯊꯕꯛ ꯁꯨꯏ ꯍꯥꯏꯖꯕꯇꯅꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯃꯍꯥꯛ ꯅꯤꯡꯊꯦꯝꯗ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥ ꯂꯥꯏꯔꯕꯤ ꯑꯗꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯃꯇꯤꯛ ꯆꯥꯅ ꯇꯝꯂꯛꯇꯦ꯫ ꯃꯁꯤꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯀꯕꯣꯛꯂꯩꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯕꯅꯤ꯫ ꯊꯕ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯈꯥ ꯇꯥꯏ, ꯃꯤꯒꯤ ꯅꯃꯨꯛ ꯇꯣꯏꯕ, ꯃꯆꯥ ꯃꯃꯧ ꯐꯪꯕꯗ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯠꯃ ꯉꯥꯛꯇ, ꯂꯨꯍꯣꯡꯂꯛꯄꯗ ꯁꯅꯥ ꯃꯣꯍꯣꯔ ꯑꯗꯨ ꯍꯥꯞꯂꯛꯏꯒ ꯑꯗꯥ ꯍꯥꯞꯄꯛꯏꯒ, ꯏꯆꯦ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤꯅ ꯂꯧ ꯄꯥꯔꯤ ꯑꯃ ꯍꯥꯞꯄꯛꯏꯕ, ꯃꯤꯒꯤꯅ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯍꯦꯛꯇ ꯂꯣꯏꯗ꯫ ꯊꯕ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯀꯕꯣꯛꯂꯩꯅ ꯁꯠ ꯍꯥꯏ, ꯍꯩ, ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯐꯥꯒꯤꯔꯥ? ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯀꯅꯥꯗꯅꯣ? ꯅꯅꯥꯗꯨ ꯃꯨꯟꯅ ꯇꯥꯒꯦꯗꯤ ꯂꯩꯇꯦꯅꯦ, ꯅꯃꯥꯏ ꯂꯩꯗꯨꯅ ꯆꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯅꯪ꯫ ꯊꯕ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯁꯤꯗ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯆꯞ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯤ꯫ ꯀꯕꯣꯛꯂꯩꯅ ꯁꯥꯎꯅꯤꯡꯅ, ꯃꯤꯅ ꯉꯥꯡꯂꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤꯁꯨ ꯅꯠꯇꯦ꯫ ꯍꯌꯦꯡꯃꯛ ꯅꯪ ꯅꯄꯥꯝꯗ ꯆꯠꯇꯨꯅ ꯅꯃꯥꯗꯒꯤ ꯑꯎꯟꯄꯣꯠ ꯊꯧꯔꯨꯒꯗꯕꯅꯤ꯫ ꯄꯤꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯒꯗꯕ, ꯈꯪꯂꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯅꯃꯥꯅ ꯅꯪꯒꯤ ꯆꯞ ꯆꯥꯕ ꯑꯎꯟꯄꯣꯠ ꯄꯤꯔꯛꯇ꯭ꯔꯕꯗꯤꯅꯦ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯅꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯈꯤꯒꯗꯕꯅꯤ ꯅꯪ꯫ ꯑꯁꯨꯛ ꯀꯟꯕ ꯋꯥꯍꯩ, ꯃꯥꯅ ꯑꯄꯥꯝꯕꯗꯨꯗ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯤ꯫ ꯊꯕ ꯋꯥ ꯑꯃꯠꯇꯗꯤ ꯈꯨꯝꯕ ꯉꯝꯗꯦ꯫ ꯀꯕꯣꯛꯂꯩꯅ ꯑꯃꯨꯛꯀ, ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅꯁꯨ ꯉꯥꯡꯍꯟꯒꯅꯨ, ꯐꯔꯤꯈꯩꯗꯤ ꯐꯕ, ꯏꯊꯛꯇ ꯀꯥꯔꯒ ꯆꯒꯠ ꯌꯦꯠꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯕ ꯀꯕꯣꯛꯂꯩꯅꯤ, ꯍꯌꯦꯡꯃꯛ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯊꯕ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ꯫ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ꯫ ꯃꯅꯦꯝꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯍꯥꯛ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯤ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ, ꯂꯥꯏꯔꯕꯤ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯔꯝꯍꯥꯏꯅ ꯍꯥꯏꯒꯅꯤ? ꯃꯝꯁꯤꯟꯈ꯭ꯔꯤ꯫ ꯊꯕ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯁꯠ ꯇꯧꯁꯤꯜꯂꯤ꯫
ꯍꯧꯖꯤꯛꯅ ꯆꯥꯛꯈꯨꯝꯅ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯁꯤꯟꯗꯨꯅ ꯉꯥꯡꯒꯦ ꯁꯩꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯗꯨꯅ ꯍꯥꯏ ꯍꯩ ꯀꯔꯤ ꯏꯟꯁꯥꯡꯅ ꯊꯣꯡꯂꯤꯕꯗꯣ ꯏꯃꯥ ꯌꯦꯟꯗꯦꯝꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯁꯤꯜꯂꯤ ꯀꯔꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯩꯗꯤ ꯀꯩꯅꯣ ꯑꯩꯅꯗꯤ ꯌꯦꯟꯗꯦꯝ ꯏꯔꯣꯝꯕ ꯆꯥꯒꯦꯗꯅ ꯃꯤꯉꯣꯟꯗꯒꯤ ꯊꯋꯥꯏ ꯍꯦꯛꯂꯛꯏ ꯍꯩ ꯅꯪ ꯑꯋꯨꯛ ꯑꯄꯥ ꯌꯥꯝ ꯁꯟꯅꯤꯡꯕ꯭ꯔꯥ ꯍꯥ ꯏꯃꯥ ꯅꯃꯧ ꯈꯪꯖꯍꯧꯗ꯭ꯔꯦ ꯈꯪꯗꯦꯗꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯕꯗꯤ ꯏꯟꯁꯥꯡꯗꯣ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯪꯂꯝꯕ ꯀꯔꯤ ꯇꯧꯕꯒꯦ ꯏꯃꯥ ꯁꯣꯏꯈ꯭ꯔꯦ ꯁꯥꯎꯕꯤꯔꯅꯨ ꯍꯦꯛ ꯇꯧꯔꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯔꯅꯤꯅ ꯅꯪ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯇꯧꯒꯦꯝ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯑꯕ ꯅꯪ ꯏꯃꯥ ꯅꯃꯧꯅ ꯏꯃꯥꯗ ꯑꯗꯨꯝꯅ ꯈꯟꯖꯕ ꯂꯩꯖꯗꯦ ꯍꯩ ꯅꯆꯤꯟꯗꯨ ꯊꯤꯅꯨ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯌꯦꯡꯒꯦ ꯍꯥꯟꯅ ꯅꯪ ꯌꯦꯡꯕꯅꯤꯀꯣ ꯅꯪ ꯉꯥꯡꯅꯕꯅꯤ ꯏꯃꯨꯡ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ ꯊꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯀꯕꯣꯛ ꯂꯩꯅ ꯃꯈꯥ ꯇꯥꯏ ꯑꯁꯨꯛ ꯉꯥꯡꯅꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯋꯥꯌꯣꯡꯁꯨ ꯑꯃꯠꯇ ꯆꯥꯗꯕ ꯍꯩ ꯅꯪꯕꯨ ꯀꯃꯥꯏꯅ ꯃꯧ ꯑꯣꯏꯔꯛꯂꯤꯕꯅꯣꯅꯦ ꯃꯤꯠꯅ ꯃꯔꯣꯟ ꯑꯃ ナꯔꯤꯕ ꯅꯪꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ ꯅꯪ ꯅꯤꯡꯊꯦꯝꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯆꯪꯂꯛꯏ ꯃꯃꯥꯅ ꯋꯥ ꯉꯥꯡꯗꯨ ꯂꯩꯔꯝꯕꯗꯨꯗ ꯍꯪꯉꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯣ ꯀꯩꯁꯨ ꯇꯧꯗꯦ ꯊꯕ ꯏꯁꯤꯡ ꯑꯃꯨꯛꯇ ꯀꯜꯂꯨ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯅ ꯂꯣꯏꯔꯦ ꯍꯣꯏ ꯀꯟꯖꯔꯛꯀꯦ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯤ ꯃꯗꯨꯕꯨ ꯄꯤꯔꯤ ꯅꯤꯡꯊꯦꯝ ꯏꯁꯤꯡꯅ ꯀꯨꯠ ꯊꯛꯆꯤꯜꯂꯤ ꯃꯁꯥꯗꯨ ꯄꯨꯛꯅꯤꯡ ꯏꯪꯊꯔꯦ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯊꯕ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯧ ꯂꯩꯀꯣ ꯌꯨꯝ ꯁꯪꯒꯥꯕꯅꯤ ꯃꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯊꯧꯔꯝꯗꯨꯗ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯇꯧꯔꯤꯕ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯏꯇꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯛꯏꯅꯤ ꯅꯍꯥꯟꯁꯦ ꯄꯥꯎꯁꯦ ꯍꯥꯏꯔꯛꯀꯦ ꯇꯧꯕꯗ ꯐꯔꯝ ꯇꯥꯈ꯭ꯔꯤ ꯑꯗꯨꯒꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯧꯔꯤꯕ ꯌꯥꯔꯣꯏ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯕꯣ ꯇꯥꯗꯦ ꯀꯃꯥꯏꯅ ꯇꯥꯗꯣꯏꯅꯣ ꯃꯤꯒꯤ ꯊꯧꯔꯝꯗꯨꯗ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯦ ꯇꯧꯕꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯅꯪꯕꯨ ꯈꯪꯗ꯭ꯔꯣ ꯃꯥꯒꯤ ꯐꯤꯕꯝ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒ ꯁꯅꯥ ꯃꯆꯦꯠ ꯑꯝꯇ ꯂꯩꯇꯅ ꯁꯅꯥ ꯑꯝꯇ ꯌꯥꯎꯗꯅꯅꯦ ꯅꯪ ꯀꯔꯝ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯍꯥ ꯁꯅꯥ ꯑꯝꯇ ꯂꯩꯕ꯭ꯔꯥ ꯃꯥꯒꯤ ꯂꯨꯍꯣꯡꯂꯛꯄꯗ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯊꯣꯛꯄ ꯀꯔꯤ ꯄꯣꯠꯄ ꯍꯥꯞꯂꯛꯈꯤꯕꯒꯦ ꯏꯁ ꯄꯤꯌꯥꯝ ꯇꯤꯟ ꯃꯔꯛ ꯑꯗꯨꯗ ꯁꯛꯇꯥꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯅꯤꯡꯂꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯃꯥꯏꯗꯨ ꯈꯔ ꯏꯀꯥꯏꯕ ꯈꯪꯉꯨꯅꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯗꯧꯔꯤꯕ꯭ꯔꯣ ꯍꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯅꯣ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯃꯤꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯅꯥ ꯃꯉꯛꯁꯝ ꯃꯈꯨꯠ ꯃꯁꯥꯁꯦ ꯁꯅꯥ ꯃꯆꯦꯠ ꯑꯝꯇ ꯁꯤꯗ ꯃꯈꯩ ꯆꯠꯈ꯭ꯔꯒ ꯀꯔꯤꯅꯣ ꯑꯎꯕꯤꯅ ꯍꯥꯏꯅꯈꯤꯗꯣꯏꯁꯦ ꯍꯥ ꯑꯎꯕꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯑꯩꯕꯨ ꯌꯣꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅꯅꯦ ꯃꯥ ꯄꯨꯕ ꯌꯥꯔꯣꯏ ꯅꯤꯡꯊꯦꯝ ꯃꯃꯥꯅ ꯍꯥꯏꯔꯤ ꯋꯥꯐꯝꯗꯨ ꯋꯥꯈꯜ ꯇꯥꯔꯦ ꯑꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯅꯤ ꯅꯪ ꯋꯥꯈꯜ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯕꯨ ꯀꯩꯅꯣ ꯁꯅꯥ ꯂꯨꯄꯥ ꯁꯤꯗ꯭ꯔꯕꯗꯤ ꯊꯕꯛ ꯊꯧꯔꯝ ꯑꯝꯇ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯌꯥꯅꯤ ꯌꯥꯗꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯒꯗꯒꯦ ꯍꯥꯏꯕ ꯈꯔ ꯈꯜꯂꯨꯅꯤ ꯅꯪꯕꯣ ꯅꯃꯥꯏꯗꯨ ꯏꯀꯥꯏꯖꯗ꯭ꯔꯣ ꯃꯥꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯀꯔꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯦ ꯏꯃꯥ ꯅꯆꯥꯏꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛꯇ ꯄꯥꯝꯖꯗꯕ ꯏꯆꯝ ꯆꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯔꯩ ꯂꯩꯇ ꯇꯥꯏꯊꯣꯛ ꯇꯠꯁꯤꯟ ꯇꯧꯅꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯨꯅꯤ ꯄꯥꯝꯂꯤꯕ ꯑꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯊꯟꯇ ꯆꯠꯀꯣ ꯃꯥꯕꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯄꯨꯅꯤ ꯑꯩꯗꯤ ꯃꯥ ꯄꯨꯔꯒ ꯆꯠꯀꯅꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯑꯝꯃꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯁꯤꯕꯨ ꯏꯃꯥꯅ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯏꯃꯥ ꯄꯨꯛꯆꯦꯜꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯆꯥꯎꯊꯣꯛꯄ ꯇꯝꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯗꯨ ꯌꯧꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯟꯕ ꯍꯧꯅꯗꯦ ꯀꯔꯤꯒꯤ ꯄꯤꯛꯂꯣꯏ ꯃꯥꯕꯨ ꯃꯤꯔꯣ ꯃꯥꯅ ꯂꯨꯍꯣꯡꯂꯛꯂꯤꯕꯁꯤꯗꯤ ꯃꯁꯥ ꯉꯥꯛꯇ ꯂꯨꯍꯣꯡꯂꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯅꯦ ꯏꯃꯥ ꯅꯪ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯃꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯀꯌꯥꯝ ꯄꯥꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯏꯅꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯀꯗꯕꯤ ꯑꯃ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯤꯔꯣ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯀꯗꯕ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯌꯥꯏꯌꯦ ꯄꯨꯁꯤꯜꯂꯛꯑꯣ ꯏꯃꯥꯅꯦ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯏꯃꯥ ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯐꯝꯂꯣ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯁꯤ ꯑꯐꯕ ꯅꯠꯇ꯭ꯔꯣ
ꯀꯗꯥꯏꯗꯒꯤ ꯐꯧ ꯋꯥꯅꯣ ꯍꯌꯦꯡ ꯑꯩ ꯃꯥꯒ ꯊꯕꯛ ꯆꯠꯀꯅꯤ ꯁꯤꯗ ꯋꯥ ꯂꯣꯏꯔꯦ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯦ ꯀꯕꯣꯛꯂꯩꯁꯨ ꯃꯥꯅ ꯉꯝꯅꯕ ꯃꯑꯣꯡꯗ ꯀꯪꯌꯦꯠ ꯍꯦꯛꯇ ꯌꯦꯠꯂꯤ ꯊꯕꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯇꯧꯐꯝ ꯑꯃ ꯈꯪꯖꯗꯦ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯅꯤ ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯃꯥꯕꯨ ꯍꯌꯦꯡꯁꯦ ꯊꯕꯛ ꯑꯃ ꯊꯥꯔꯤ ꯑꯗꯨꯅ ꯃꯥ ꯍꯌꯦꯡ ꯆꯠꯄ ꯌꯥꯔꯔꯣꯏ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯊꯕꯛ ꯑꯗꯤ ꯊꯕꯛꯅꯤꯗꯅ ꯑꯩꯅ ꯃꯥꯕꯨ ꯊꯕꯛ ꯊꯥꯔꯤꯕ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯅꯤꯕ ꯑꯁꯨꯝꯅ ꯈꯠꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯛꯄꯁꯤꯗ ꯊꯕꯥꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏꯗꯁꯨ ꯍꯌꯦꯡꯁꯦ ꯑꯩ ꯌꯨꯝꯗ ꯆꯠꯀꯦꯅ ꯇꯧꯕ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯕ ꯃꯥꯜꯂꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤꯗ ꯏꯃꯥꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯀꯟꯅ ꯉꯝꯗꯕꯗꯤ ꯅꯠꯇꯕ ꯃꯥꯜꯂꯤ ꯃꯆꯥ ꯍꯥꯏꯕꯨ ꯎꯅꯤꯡꯗꯨꯅ ꯀꯧꯕ ꯑꯩ ꯉꯥꯏꯍꯥꯛꯇ ꯆꯠꯆꯔꯨꯒꯦ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯍꯥꯏꯕꯗோ ꯃꯈꯣꯏ ꯇꯥꯆꯧ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯑꯩꯕꯨ ꯅꯠꯇꯦ ꯊꯕ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯑꯗꯨꯝ ꯆꯠꯂꯒ ꯍꯪꯆꯤꯠꯇꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅꯤꯃꯨꯛ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤꯅ ꯀꯨꯏꯒꯗꯕꯁꯨ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯐꯠ ꯆꯠꯂꯨꯒꯦ ꯊꯕꯥꯅ ꯃꯅꯦꯝꯕꯨ ꯀꯟꯊꯣꯛꯏ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯠꯁꯤꯜꯂꯤ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯃꯤ ꯐꯔꯦ ꯐꯔꯛ ꯇꯥꯔꯕꯅꯤꯅ ꯑꯩ ꯏꯊꯟꯇ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯄꯣꯊꯥꯔꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯋꯨꯟꯄꯣꯠꯀꯤ ꯋꯥꯐꯝ ꯑꯗꯨꯃ ꯅꯪꯅꯦ ꯏꯆꯥ ꯅꯨꯄꯥꯗ ꯈꯛ ꯍꯥꯏꯕ ꯌꯥꯔꯣꯏ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯦꯛ ꯌꯧꯈ꯭ꯔꯕ ꯅꯪꯕꯨꯅꯦ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯈꯪꯉꯕ ꯏꯃꯥ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯥꯍꯟꯕ ꯈꯪꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯏꯟꯒꯗꯕꯅꯤ ꯍꯌꯦꯡ ꯅꯄꯥꯝꯗ ꯆꯠꯇꯨꯅ ꯅꯃꯥꯗꯒꯤ ꯑꯋꯨꯟꯄꯣꯠ ꯊꯧꯔꯨꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯊꯣꯛꯈꯤ ꯊꯕꯥ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯃꯥꯡꯉꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯂꯣꯠꯄ ꯇꯥꯏ ꯂꯥꯏꯔꯕ ꯅꯪꯅ ꯇꯣꯟꯕꯁꯦ ꯑꯁꯤ ꯌꯧꯅ ꯇꯣꯟꯕ ꯑꯣꯏꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯆꯥ ꯑꯩꯅ ꯂꯥꯛꯂꯒ ꯀꯔꯤ ꯋꯥꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯨ ꯏꯃꯥ ꯃꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯦ ꯃꯍꯥꯛ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ ꯑꯗꯨꯒꯅꯦ ꯅꯪ ꯅꯄꯥꯝꯗ ꯊꯨꯅ ꯆꯠꯂꯨꯀꯣ ꯊꯕꯥ ꯈꯨꯝꯗꯦ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯤ ꯀꯕꯣꯛꯂꯩꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤ ꯅꯤꯡꯊꯦꯝꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯤꯁꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯍꯣꯏ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯏꯃꯥꯅꯁꯨ ꯉꯟꯅ ꯆꯠꯄꯤꯌꯣꯅ ꯍꯥꯏꯕ ꯍꯣꯏ ꯑꯩꯒꯤꯗꯤ ꯆꯥꯛ ꯍꯥꯞꯂꯨꯅꯨꯀꯣ ꯈꯔꯗꯤ ꯍꯥꯞꯆꯤꯜꯂꯤ ꯈꯔ ꯆꯥꯕꯤꯔꯣ ꯃꯈꯣꯏꯒꯤ ꯍꯣꯔꯦꯟꯒꯤ ꯆꯥꯛꯇꯨꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯇꯥꯒꯅꯤ ꯉꯥꯏꯕ ꯋꯥꯅꯤ ꯍꯣꯏ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯆꯥꯕ ꯇꯥꯕꯅꯤ ꯊꯣꯡꯖꯔꯣ ꯐꯖꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯕꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯌꯥꯗꯦ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ ꯄ꯭ꯔꯞ ꯆꯠꯈꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗ ꯅꯪ ꯍꯥꯏꯔꯝꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯜꯂꯨ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯗꯥꯏꯔꯩꯗ ꯐꯝꯃꯤ ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯥꯅ ꯑꯋꯨꯟꯄꯣꯠ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯕ ꯃꯥꯅꯦ ꯌꯨꯝꯁꯦ ꯂꯩꯍꯜꯂꯣꯏ ꯃꯥꯒꯤ ꯃꯃꯥꯗꯨꯕꯨ ꯀꯔꯝꯕ ꯃꯃꯥꯅꯤ ꯍꯥꯏꯕꯅꯤꯗ ꯂꯨꯍꯣꯡꯕꯗ ꯃꯁꯥꯒꯤꯗꯃꯛ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯍꯥꯞꯄ ꯎꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯄꯣꯛꯂꯤ ꯍꯥꯏꯕꯒꯦ ꯌꯦꯡꯉꯨ ꯑꯩ ꯀꯕꯣꯛꯂꯩꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯤꯡꯕ ꯊꯨꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯍꯪꯂꯤ ꯏꯃꯥ ꯊꯕꯥꯕꯨ ꯆꯠꯈ꯭ꯔꯕꯣ ꯆꯠꯈꯤꯗ꯭ꯔꯤ ꯃꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯣꯟꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯔꯤꯅꯣ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯣꯟꯖꯠ ꯁꯥꯔꯤꯕꯅꯣ ꯃꯃꯥꯏ ꯏꯃꯨꯡ ꯂꯝꯗꯣꯟꯁꯤꯡꯗꯨꯅ ꯍꯥꯏ ꯇꯥꯔꯕ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯈꯔ ꯊꯨꯅ ꯆꯠꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯊꯕꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯀꯕꯣꯛꯂꯩꯅ ꯍꯥꯏ ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯅ ꯃꯣꯜꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯑꯝꯇ ꯅꯪꯒꯤꯗ꯭ꯔꯣ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯏꯃꯥ ꯂꯣꯏꯔꯕꯗꯤ ꯆꯠꯂꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯅꯤꯡꯊꯦꯝꯅ ꯊꯕꯥꯗ ꯍꯥꯏ ꯀꯩꯅꯣ ꯅꯪꯕꯨ ꯀꯔꯤꯝꯇ ꯄꯨꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯏꯃꯥꯅ ꯆꯥꯅꯕ ꯀꯩꯅꯣ ꯈꯔ ꯄꯨꯗꯅ ꯀꯔꯤꯝ ꯂꯩꯇ꯭ꯔꯕꯣ ꯑꯩꯈꯣꯏꯒꯤ ꯌꯥꯔꯅꯤꯗ ꯀꯔꯤꯕꯨ ꯄꯨꯅꯤ ꯍꯥꯏꯕꯒꯦ ꯄꯨꯔꯔꯣꯏꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅꯤ ꯀꯔꯤꯝꯇ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯅꯗꯦ ꯅꯪꯕꯨ ꯌꯥꯔꯅꯤ ꯍꯥꯏꯕ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯑꯅꯥꯕꯅꯕꯨ ꯀꯔꯤ ꯆꯥꯅꯤꯒꯦ ꯏꯕꯨꯡꯉꯣ ꯑꯅꯥꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯀꯔꯤꯝꯇ ꯍꯦꯛ ꯆꯥꯅꯤꯡꯕꯖꯥꯠ ꯅꯠꯇꯦ
ꯄꯨꯔꯒ ꯑꯥꯗ ꯄꯠꯂ ꯄꯨꯝꯂꯒ ꯃꯥꯡꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯕꯦꯝꯃ ꯅꯁꯥ ꯉꯥꯛꯇ ꯌꯥꯝꯅ ꯍꯦꯛ ꯆꯠꯀꯣ ꯏꯔꯩꯃ ꯀꯔꯤ ꯋꯥꯅꯣꯗꯨꯕꯣ ꯍꯧꯅꯔꯤꯕ ꯃꯤ ꯅꯨꯔꯒ ꯐꯖꯔꯤꯕꯣ ꯃꯤꯒꯤꯕꯨ ꯈꯟꯕꯤꯔꯤꯕ ꯅꯪꯅ ꯄꯨꯔꯅꯨ ꯌꯥꯔꯦ ꯍꯩ ꯂꯦꯞꯇꯨꯅ ꯂꯩꯔꯅꯣ ꯆꯠꯂꯁꯨ ꯅꯤꯡꯊꯦꯝꯅ ꯉꯥꯏꯈꯣꯗꯕ ꯁꯦ ꯁꯤꯜꯁꯤ ꯄꯨꯈꯣ ꯈꯔꯅ ꯀꯩꯊꯦꯜꯗꯒꯤ ꯏꯃꯥꯒꯤ ꯆꯥꯅꯕ ꯂꯩꯌꯨ ꯑꯗꯨꯒꯅꯦ ꯑꯔꯦꯝꯕꯗꯨꯅ ꯏꯃꯥꯗ ꯑꯣꯏꯅ ꯄꯤꯔꯝꯃꯨ ꯌꯥꯅꯤꯌꯦ ꯑꯩ ꯂꯧꯔꯔꯣꯏꯒꯦ ꯀꯕꯣꯛ ꯂꯩꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯁ ꯁꯤꯜꯒ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯄꯤꯕ ꯌꯥꯔꯣꯏ ꯏꯃꯥ ꯅꯪꯁꯦ ꯐꯔꯛ ꯌꯥꯝꯅ ꯇꯥꯏ 이마 나래 하이도 그리게이노 크라디 레헬레가 본기부 야이데나 이스 닝골 와 아파바니고 이사디 닝골 와 아파바니 마니 얌얌나 크라바니에바 마 따바야부 와수 그런 나온 거이도게 하이 뚜비들래요 시어도 합지 비레디 비레 타바 시너 마기 개개는 레이코 바코이 다서 야니 하이바 시니 아이네 럭실로 하려버디 꼭 럭실로 남다나 비레 타바 ꯁꯦꯜꯗꯨ ꯂꯧꯁꯤꯟꯕ ꯇꯥꯔꯦ ꯀꯕꯣꯛ ꯂꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯖꯔꯦ ꯍꯥꯏꯔꯨꯕ ꯌꯥꯗꯕꯅꯤꯅ ꯃꯈꯦꯛꯇꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩ ꯅꯪ ꯀꯩꯗꯧꯔꯤ ꯃꯇꯝꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯌꯥꯝ ꯆꯠꯂꯣ ꯌꯥꯔꯦ ꯍꯣꯏꯃ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯀꯩꯊꯦꯜꯗꯒꯤ ꯀꯔꯤ ꯂꯩꯕꯤꯈꯣ ꯏꯃꯥꯒꯤ ꯍꯣꯏ ꯀꯕꯣꯛ ꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯩ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯀꯥꯎꯅꯤ ꯍꯥꯏꯔꯝꯒꯗꯕꯅꯤꯀꯣ ꯀꯨꯏꯅ ꯂꯩꯔꯛꯄ ꯌꯥꯔꯣꯏ ꯐꯠ ꯂꯥꯛꯀꯗꯕꯅꯤ ꯊꯕ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯥꯅꯦ ꯀꯔꯤꯒꯨꯝꯕ ꯃꯃꯥꯗꯨꯗ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯗꯣ ꯍꯦꯛ ꯍꯥꯏꯖꯕ ꯌꯦꯡꯉꯣ ꯃꯃꯥ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯥꯎ ꯇꯥꯅꯕ ꯃꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯕꯛ ꯀꯩꯊꯦꯜꯗꯒꯤ ꯃꯃꯥꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯗꯨ ꯄꯨꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯂꯦ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯏꯃꯥ ꯍꯣ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯏꯃꯥ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯊꯣꯏꯕ ꯊꯣꯛꯂꯛꯏ ꯃꯆꯦꯕꯨ ꯎꯔꯗꯨꯅ ꯏꯆꯦ ꯂꯥꯛꯏꯔꯣ ꯏꯇ ꯀꯥꯈꯠꯂꯧ ꯌꯥꯗ꯭ꯔꯣ ꯊꯣꯏꯕ ꯏꯃꯥ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩꯕꯅꯤ ꯏꯃꯨꯡꯗ ꯀꯥꯈꯠꯂꯧ ꯆꯪꯁꯦ ꯃꯈꯣꯏ ꯑꯅꯤ ꯀꯥꯈꯠꯂꯤ ꯊꯕꯥꯅ ꯃꯃꯥꯕꯨ ꯎꯅꯤꯡꯗꯨꯅ ꯀꯧꯏ ꯏꯃꯥ ꯍꯣ ꯏꯃꯥ ꯃꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯃꯥꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯗꯧꯔꯕꯒꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯂꯩꯃꯍꯜꯅ ꯇꯞꯅ ꯕꯦꯝꯃ ꯏꯆꯥ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯏꯆꯥꯕꯨ ꯎꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯩ ꯁꯤꯗ ꯐꯝꯃꯨꯁꯦ ꯏꯃꯥ ꯅꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯍꯛꯆꯥꯡ ꯀꯩꯗꯧꯔꯒꯦ ꯏꯃꯛꯃꯛꯁꯤꯅ ꯎꯔꯤꯕꯁꯤꯕꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯣꯏꯕꯅ ꯍꯥꯏ ꯏꯆꯦ ꯏꯃꯥꯁꯦ ꯂꯥꯏꯍꯧ ꯈꯔ ꯇꯧꯕ ꯑꯗꯨꯏꯅꯤꯗ ꯂꯥꯏꯍꯧ ꯍꯥꯏꯕ ꯅꯪꯕꯨ ꯐꯖꯅ ꯌꯦꯡꯗ꯭ꯔꯕꯣ ꯌꯦꯡꯉꯤꯅꯤ ꯏꯆꯦ ꯂꯩꯃꯍꯜꯅ ꯇꯞꯅ 이베마 이마 그리수 떠오르다 하행군바디 소이드나 파라니 이마 나봐야 되고 시 아이나 이마나 사나바니 하이다나 그이노 레렉바니 시사시 목바디 잉두나 토이바 이마 시삭 사크라브라 이제 자가 통주다 자 통주해봐 하우직 파우보고 탱리다 아이수 ngasaidagi tabok ko sinsin hausibudi thonglagi isi di sarabo isi budi sari isi oina thongbirage ima na siyam na pamba mayena mayawre changpui khrasu pupirage ima leremuko hai na phido ama hongkone yarni ma mot ka dini nangbo yani khaudu pusinduna chakhum lomda sanki chakhum sangduna mai haugatli chain sang thong na ma thaurang tawi leimhalsu hiptuna dum leiri thoibana hai ima isi asi leiribanina ai khuragi manakta amta chaluge phatne kuiroi hoi hoi chak saba nangnaba lauko nase mathanta saba nungai roi hoima hairam laga thoiba satki thabana samput aputpadu hana mama bu pisana pusilai hai ima champut se kharana sase saba yagadra ai ilaura ima dum sasake adudi tapna ko sisi mama bu tapna watpi leimal champut khra sasili Masanupina asumna lakpasida mahak yamna harausay thaba mamada muna yengi mana maphamasida lakibagi maram karino haiba masamathanta khangzarei mamagi hausi oiramli mataw asida karamna mahakna wa hairugani manemna mongonda hairaki wafamsing adu mana haiba ngamlubagi pangal thauna mongonda amata leitre leimalna hai bema isabu kaidaurage ne bema hai tabrani nangbo ima nangbu kaidaurage kaishu tawdi ma sakti kamai tawba thonglami ma
ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯨ ꯍꯥꯟꯅ ꯍꯣꯏ ꯏꯃꯥ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯤ ꯐꯥꯟ ꯑꯃꯗ ꯐꯝꯊꯩ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯅꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ꯭ꯔꯥ ꯍꯌꯦꯡꯃꯛ ꯅꯪꯅꯦ ꯅꯄꯥꯝꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯃꯥꯗꯨꯗ ꯅꯪꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯃꯇꯤꯛ ꯆꯥꯅ ꯇꯝꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯅꯪꯅꯦ ꯅꯪ ꯌꯨꯝꯁꯤ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯈꯪ ꯊꯕ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯏꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯝꯂꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯁꯦ ꯀꯔꯝꯅ ꯏꯆꯦꯜ ꯑꯁꯤ ꯀꯥꯡꯊꯣꯛꯀꯅꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯤꯕ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯦ ꯂꯥꯏꯔꯕ ꯏꯃꯥꯗ ꯍꯥꯏꯔꯨꯒꯅꯤ ꯃꯁꯤꯕꯨ ꯍꯥꯏꯔꯨꯕꯗ ꯑꯩꯁꯦ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕꯤ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ ꯋꯥꯐꯝꯁꯦ ꯑꯩ ꯍꯥꯏꯕ ꯌꯥꯗꯦ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯁꯨꯛ ꯂꯥꯏꯔꯅ ꯍꯤꯡꯂꯤꯕ ꯏꯃꯨꯡ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄꯣ ꯍꯥꯏꯅ ꯍꯥꯏꯔꯨꯒꯅꯤ ꯃꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯃꯉꯣꯟꯗ ꯂꯩꯇꯦ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯑꯣꯏꯅ ꯍꯣꯠꯅꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯔꯦ ꯃꯃꯥꯕꯨꯁꯨ ꯈꯔ ꯄꯤꯖꯊꯣꯛꯂꯦ ꯃꯧꯄꯥ ꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯔꯤ ꯃꯃꯥꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯔꯝꯂꯒ ꯉꯟꯇꯥꯅ ꯑꯗꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯌꯧꯔꯒ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯋꯥ ꯍꯪꯂꯛꯄꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯃꯌꯨꯝꯗ ꯍꯟꯗꯕꯗꯤ ꯌꯥꯗꯕꯅ ꯃꯍꯥꯛ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯃꯄꯥ ꯆꯥꯅ ꯀꯕꯣꯛꯂꯩꯁꯨ ꯃꯄꯥꯎꯗ ꯊꯣꯛꯂꯛꯏ ꯆꯪꯂꯛꯂꯤꯕ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯦ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯔꯛꯂꯤꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯉꯟꯅ ꯁꯠ ꯐꯠ ꯍꯜꯂꯛꯑꯣꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯗꯣ ꯅꯥꯗꯨꯅ ꯂꯩꯔꯝꯕ ꯏꯃꯥꯒꯤ ꯁꯦꯕꯥꯈꯔ ꯇꯧꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯌꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯅꯪ ꯍꯥꯏꯔꯝꯂꯕ꯭ꯔꯥ ꯍꯥ ꯅꯪꯕꯨ ꯍꯥꯏꯔꯝꯂꯕꯣ ꯅꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏ ꯃꯤꯅꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯊꯕ ꯈꯨꯝꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯀꯕꯣꯛꯂꯩꯅ ꯃꯥꯅ ꯍꯪꯕ ꯋꯥꯍꯪ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤꯅ ꯈꯨꯝꯂꯛꯇꯕꯗꯨ ꯃꯈꯣꯟ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯋꯥꯡꯈꯠꯅ ꯍꯥꯏ ꯍꯩ ꯅꯃꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯅꯪ ꯁꯠꯀꯣ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯑꯋꯨꯟꯄꯣꯠ ꯊꯧꯔꯨꯆꯣꯅ ꯑꯩꯕꯨ ꯅꯪ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯊꯕꯥꯅ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯏꯃꯥꯒꯤ ꯋꯥꯐꯝꯗꯣ ꯅꯃꯧ ꯍꯥꯏꯖꯔꯝꯗ꯭ꯔꯦ ꯃꯁꯤꯗ ꯀꯕꯣꯛꯂꯩ ꯈꯪꯁꯥꯎ ꯁꯥꯎꯏ ꯀꯔꯤ ꯑꯗꯨ ꯐꯖꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯝꯗ꯭ꯔꯦ ꯀꯥꯏꯅ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯃꯥ ꯅꯃꯧꯕꯨ ꯁꯥꯎꯕꯤꯒꯅꯨ ꯏꯃꯥꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯂꯩꯍꯧꯕꯗꯨꯗ ꯋꯥꯐꯝꯗꯣ ꯑꯩ ꯏꯃꯥꯗ ꯍꯥꯏꯕ ꯉꯝꯖꯗꯕꯅꯤ ꯅꯪꯒꯤ ꯅꯃꯥꯗꯨ ꯅꯥꯔꯒ ꯂꯩꯕ ꯂꯩꯇꯕ ꯑꯩ ꯃꯗꯨ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯋꯨꯟꯄꯣꯠ ꯊꯧ ꯍꯥꯏꯕꯅꯤ ꯑꯋꯨꯟꯄꯣꯠ ꯊꯧꯔꯨꯁꯨ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯑꯋꯨꯟꯄꯣꯠ ꯊꯧꯗꯨꯅ ꯍꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔ ꯍꯥꯏꯕꯅꯤꯗ ꯅꯪ ꯑꯁ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯧꯒꯠꯂꯛꯀꯗꯧꯔꯤꯗ ꯑꯩ ꯃꯇꯥꯡ ꯑꯃ ꯆꯥꯈꯤꯗ꯭ꯔꯦ ꯏꯃꯥ ꯅꯣꯡꯃꯃꯨꯛ ꯆꯠꯂꯒ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯀꯔꯤꯒꯤ ꯅꯣꯡꯃ ꯀꯔꯤꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯅꯪꯒꯤꯁꯤ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯁꯤꯕꯣ ꯃꯈꯥꯗ ꯐꯠ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯊꯕꯥꯕꯨ ꯍꯦꯛꯇ ꯗꯝ ꯐꯨꯕ ꯍꯧꯏ ꯍꯩ ꯊꯤꯕꯤ ꯃꯤꯅ ꯉꯥꯡꯂꯤ ꯋꯥꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯅꯪ ꯀꯔꯤꯒꯤ ꯏꯟꯗꯦ ꯅꯪ ꯌꯨꯝꯁꯤꯗꯒ ꯑꯩ ꯇꯥꯟꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯏꯃꯥ ꯀꯕꯣꯛꯂꯩꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐꯨꯕ ꯂꯦꯞꯇꯦ ꯊꯕ ꯃꯅꯦꯝꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯖꯔꯕ ꯃꯍꯥꯛꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯈꯨꯝꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯃꯨꯛ ꯅꯄꯥꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯋꯥꯗꯣ ꯅꯃꯥꯗ ꯍꯥꯏꯔꯨꯆꯣ ꯃꯗꯨ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯩꯒꯤꯗꯤꯅꯦ ꯅꯪꯅ ꯅꯄꯥꯝꯗꯒꯤ ꯑꯋꯨꯟꯄꯣꯠ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯗꯤ ꯑꯋꯨꯟꯄꯣꯠꯇ ꯌꯥꯝꯅ ꯉꯥꯎꯋꯦ ꯌꯥꯝꯅ ꯆꯣꯞꯄꯤ ꯍꯩ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯟꯗ꯭ꯔꯕꯗꯤ ꯅꯪꯅꯦ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏꯀꯣ ꯏꯁ ꯂꯝꯒ ꯍꯦꯟꯕ ꯁꯥꯗꯅ ꯍꯩ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯆꯞ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯄꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯅꯄꯥꯝꯗ ꯑꯋꯨꯟꯄꯣꯠ ꯄꯤꯔꯣ ꯍꯥꯏꯔꯨꯆꯣ ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯨꯗ꯭ꯔꯤꯈꯩ ꯅꯪꯅꯦ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯊꯕ ꯂꯦꯞꯇꯨꯅ ꯂꯩ ꯀꯕꯣꯛꯂꯩ ꯃꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯃꯥꯅ ꯉꯥꯡꯕ ꯋꯥꯗꯨ ꯊꯧꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯁꯥꯎꯏ ꯃꯁꯤ ꯆꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯃꯉꯣꯟꯗ ꯅꯠꯇꯕꯗꯧꯅ ꯆꯞ ꯌꯨꯝ ꯂꯦꯞꯂꯒ ꯑꯗꯨꯝ ꯂꯩꯅꯦ ꯍꯩ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯃꯈꯨꯠꯇꯨꯅ ꯍꯦꯛꯇ ꯏꯜꯂꯤ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯍꯥꯏꯔꯨꯁꯨ ꯆꯠꯂꯣ ꯍꯦꯛ ꯍꯥꯏꯔꯨꯗ꯭ꯔꯤ ꯃꯈꯩ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯣꯏꯕ ꯅꯪ ꯅꯤꯡꯊꯦꯝꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯪꯒꯣꯜꯗ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯍꯥꯏ ꯃꯥ ꯀꯩꯗꯧꯔꯒꯦ ꯊꯕꯥ ꯅꯪꯗ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛꯀ ꯍꯪꯉꯤ ꯊꯕꯥ ꯅꯪꯕꯨ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯃꯥꯒꯤ ꯐꯤꯕꯝꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ ꯊꯕꯥ ꯈꯨꯝꯗꯦ ꯀꯕꯣꯛꯂꯩꯅ ꯑꯣꯏꯅ ꯈꯨꯝꯃꯤ
이봉아 마마도 마상감 홍다바두다 마묵닝 누시도나 마다냐 소이데 농가이드리바 아두다 이마나냐 마기 마묵닝보 템진비람리바니 톡 온톡라가 숨niek다 쿰미 닝템나 아두기 오이레 이마부 마사케암 가는 감홍주나 타바 토이는 감홍다바 나때다 레호 호키바기 마닐 크라 레호바 칵다니 오 아두이레 아두이 투나 파니다 난 농가이드라가나 하이앵라 그이노 아이코이 닝때 살루시 아이소 이마기 나바도 한게 야라니다 이마도 파우라곰바니 아무 짠우드라바스 야라가니 야라드라네 까복 레이나 하이 헤이 난 칼락라바디 이몽데 싹라가 나피도 홍독라바 야드로 홍니바 이마 삿 홍으로 야래 후이 이몽데 쌍키 까복 레이나 마몽 누비다 아목 하이리 낭네 마시기 와세 이사 누바다 하이도바 강간 무수가 양고 ngasi기 파리 이몽데 쌍자크로 낭네 하이엥 아목 나밤 사투나 어운 뿌삐라 오 하이나 하이루가다바니 쌍크로서 나삭도 잉인데 타바 이몽데 쌍크리 까복 레이나 마탄타 하이자하위 시 토카니 하이베세 아이나 캉라바니 까림타 하이람다 빌라에 까이나 마나 칼리세 누시라니 시니네 asumna numit kharani housing tree kabok leina mamong nupida mapamda satuna awonpot thorunaba wale paleitana hairami manemge asigumba wahau asidagi thaba handagi matang asida mapamda khara chatli nongma numit amani numidang wairamni thabasu mapamda chatluraga halakpani ningthemsu mapasana na halai mama leiramdi ningthemna wakhalama tawi ngak leibaga kabok leisu mayum dhanji lei ningthemna makhutta sanagilik ama paiduna mapalda sathoi kabok leina masanu pada hagi hai ibunga nangi nupi du halakrabro oh halakrema ima no paung mutamgina ima halakpa ngairamini kari paung no ne makhutta pariba sanagilik tu thangatuna mamadu utli aduga hai tuima sanagilik adubu ubada kabok lei mamit thakatli sanagilik haiba ibunga nangde tu di kadai dage aigina di ima adudi kanagi ima sigi sanagilik asibu kamai toke masak yam phajadro phajai yamna phajai adubu kanagi noiba oduburo namau nupi na puri makhoi mana piri ha imaugiya phajadraba ayuina di yam phajai masanu pagi wahai asida mabukning da khalli imause mapam dagi awun pot hon bahuraba aina haiba illaba sanagilik ka piraba sidedi matang lahun batabani ningthemna hai ima makhoi mamana luhungbada sanabada awonpoi oina hapkhidi kaina nunghaidabagi hapaira kai yamna phajare ma nangsu si wainingadi namong nupi dairaga hekta wayo ima su si hoi si su ngaidana adudi si muk thamjilurage ko hairamlaga imungda sanki kabok lei saudo leiramba magi thamoi sanagilik adubu urubadagi saurambadagi khangpha phabugumna tawkri mathan taisai sidaidi mathang aduga mana purakpa sana lupa singdo aina wai tu yangani sigani matang zadragana ai oigani mapamdagi khariyamna lamraknaba ai mangonda wa haibile payade thabana sak thongli kabok leina masanu panli ba leitabagi tanjama yengduna mamong nupigi manakta sangsili aduga tapna sumna hai tarabra lik masas ni yaroi lik asina ne hana lawrakpadi phare ado pathang dine namadagi sanagi khudop ama hana san ama khakna yagadaba nate hayeng khara leiraga ani muk sansi hausigi oinadi ama khakta oina sangi se tarabra harise hoi ima numit humni housing khra matungdani kabuk lei mangol tari da phamdra leiri ningthemna tholaktuna hai ima ikoi thaban tori mongsibu kaino magi mongse aine sum songning tori hai imong nupi na kaidorage ne ha mana toisi kaino hai aina songning tana ma yumsi ta thoki busore ko kaidorage hangli basi sukhum khumde imong nupi na kaidoramlage haiba masida ningthemna makhutta pariba sanagi khudopto utuna sat hai tuima khudop se thabana papamni pureni ha imong nupi na mapamdagi pura e sienglabra ni bungo nangbo asingmuni ba ai ma ba yam songni mapam nakrabatuda mana kari wa haribunu haibnida soliba maduda mana sanalupa sabiyu haiduna taktunum leira mali ibunga saunu nangnya imong nupi de saurunu ko kamaina sauruduni ma sidabo ha ayam soningda o handak marak mahakna mapamda toina zatkhali edi
ꯃꯔꯝ ꯑꯩ ꯈꯪꯂꯦꯗꯅ ꯑꯁꯤꯒ ꯑꯣꯏꯔꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯏ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯋꯥ ꯍꯥꯏꯕ ꯅꯠꯇꯕ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯃꯃꯥ ꯂꯥꯏꯔꯕꯗꯨꯗ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯌꯨ ꯈꯨꯗꯣꯞ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯛꯇꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏ ꯅꯪꯅ ꯈꯪꯄꯣꯟꯇꯦꯅꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯁꯅꯥ ꯂꯨꯄꯥꯗ ꯑꯣꯟꯊꯣꯛꯅ ꯉꯥꯎꯖꯈ꯭ꯔꯕ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯨꯗ ꯃꯃꯥꯅ ꯃꯥꯒꯤ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯞꯄꯛꯈꯤꯗꯕꯗꯨꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯏꯔꯤꯅꯤꯅꯦ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ ꯍꯥꯏꯕ ꯏꯃꯥ ꯃꯗꯨꯗ ꯅꯪꯅ ꯎꯐꯝ ꯊꯣꯛꯇꯦꯅꯦ ꯃꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔ ꯃꯊꯧꯅꯤ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯔꯛꯄꯩꯕꯨ ꯄꯤꯔꯛꯏꯕꯗꯣ ꯐꯖꯅ ꯍꯦꯛ ꯊꯝꯖꯤꯜꯂꯨ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯥꯕꯨ ꯐꯨ ꯍꯥꯏꯔꯕꯗꯤ ꯐꯖꯅ ꯐꯨꯒꯗꯕꯅꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯉꯩꯗ ꯃꯥꯒꯨꯝꯕ ꯍꯦꯛꯇ ꯂꯝꯍꯦꯟꯕ ꯌꯥꯕ꯭ꯔꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯁ ꯅꯪ ꯁꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩꯍꯦ ꯃꯥꯅꯦ ꯃꯄꯥꯝ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯏꯃꯥ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯃꯄꯥꯝꯗꯒ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯠꯂꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯥꯏꯔꯣ ꯑꯩ ꯊꯤꯛ ꯇꯧꯒꯦ ꯃꯥꯅ ꯂꯝꯍꯦꯟꯕ ꯌꯥꯕ꯭ꯔꯥ 이마기 이붕어 낭시 온톡 낭강내 히세이다 마두 낭기는 통나띠냐 산 이몽드 상크로서 마네 마 에이 나이시니 닝템 이몽드 상키 까복레이 마부닝은도 하라우자리 마탄다 하이세이 사나기 구독 아마수 ngasi purakaba nungaire simgai kaino aina mangonde insinba yaba insingani aduga mana mapamdagi lohongani wafamse ibungoni khangjiko ibungoni he khanglakpa mikupta soidanadi salan sanani se hoida kaidawege masibo makoigi phattanaba waro makoigi dabakta khalaga mama aina haibibani haujikti aisu thabak makha sathaba tabani ibungo se yamna saubagi mongdi tawi imong nupibu aina isa nupa khangandana mayumda lona tharage aduga sana lupa hena mapamdagi loholage asini mahangna makhata na khaliba nungma amani kabok leina mamong nupida asumna wa hairi hai nupi haibasya magi masada sana lupa sina tangjariba makhai magi phajabasu asum hengatlibani adunani nangko namaduda sana lupa yamna sahanba mathau tai sanagi lig amaga khudop amagadi namadu nang salidana imawi bema hada muktine nang namada nada sinanaba sana khara sawrap tawam oina sabiru haina hayuko khoi ima handaki matang asida kabuk lei makhol mawa kaidu itap tap tharabani asaw bagatu mamim tamagi maithong da utrabani na aina haibasi nangi phananabani namaduna nangi pirak haibasi nangi dom oisaga torum potni aina madu muluba laruba yabana tiye khanglabra khoi ma khoi nate nangne hayeng sina pamna chat ibungona thabuk chathokringaida pat chatlagane namaduda nada sinaba sana azom sabiyudana hairugdaba khange ko nang khoi ma khangjari aduni dana aigi modi onthokna maramokhraba mokre onthokna maramokre imanu gairi he handaki matang asida kabuk lei tasingna muong ama tawri numit nini haujingkri thabana manimgi manakta sangsinduna tapna hairi ima namuam taisake kari wano hayune imana ibamgi imada sana saw haina haibado imana madu sarakle nasaine lawruri ha sana sarakle haiba kainoda onthokna bu thukreda yam thudrane yam thui sana haibado silai tu yengbiyo kadai ima yengisi thabana sana dupi kabuk leina maduda yengduna nokfet tawzai aduga hai onthokna su phajare ta maside ibema yamna phajai maside nangina naduda masiga sirebadi yamna phajagani bo hoima adoi bema handak noigina madudanya nangna sima sabiyu haina hairubada satpha heda sarakliba sibu karmai tawribano adudi khangdi ima aini imanda haibu wabu masa ningol poklaga karigi luhung matamda sana lupa haptribano ai hausik migi mangdi yamna ikaise inemnasu aibu yamna ngangi imana karigumba athu matamda aigi sana lupa haptribadi nasa ayum sida halagduna leigadabani khak asumna haina asi kadang hairubani ima maside imana nungaitraduna haplakliba soiduna oigani hoine masu masi hendokna khangba yaiba nangnya hayeng amuk namagi manakta satlaga sanagi kusi saraku haina hairusuko yari makai loina sangadawni hoima aisatki imungdagi ningthem sathorakladuna asumna hairi kari kadai satpa no ha
ꯀꯗꯥꯏ ꯆꯠꯄ ꯍꯥꯏꯕꯅꯣ ꯊꯕꯛ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯀꯕꯣꯛ ꯂꯩ ꯅꯣꯏꯅ ꯆꯠ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯏꯃꯧ ꯅꯨꯄꯤꯗ ꯑꯩꯅ ꯍꯌꯦꯡꯁꯦ ꯊꯕꯛ ꯑꯃ ꯆꯠꯁꯦꯗꯅ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯗ ꯏꯃꯥ ꯉꯝꯃꯒꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯊꯕꯛ ꯆꯠꯇꯧꯔꯤꯕꯅꯤ ꯀꯩꯅꯣ ꯀꯩ ꯊꯕꯛꯅꯣ ꯊꯕꯛ ꯑꯗꯤ ꯊꯕꯛꯅꯤꯗꯅ ꯍꯩ ꯅꯠꯇꯦ ꯅꯪꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯍꯧꯖꯤꯛꯇ ꯏꯃꯥꯒ ꯊꯕꯥꯒꯅ ꯁꯥꯟꯅꯈꯤ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯁꯥꯟꯅꯗꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯁꯥꯟꯅꯈ꯭ꯔꯤꯕꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯥꯟꯅꯗꯦ ꯀꯥꯏꯅ ꯁꯥꯟꯅꯗꯦ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅꯦ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯉꯁꯤ ꯀꯥꯏ ꯆꯠꯂꯣꯏ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯆꯠꯆꯗꯦ ꯅꯪ ꯉꯁꯥꯏ ꯆꯠꯈ꯭ꯔꯤꯕꯗꯨꯗꯤ ꯑꯩ ꯈꯪꯍꯧꯔꯤꯕꯅꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯀꯗꯥꯏ ꯆꯠꯂꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯗꯣ ꯉꯁꯥꯏ ꯏꯆꯦ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯕ ꯆꯠꯂꯨꯕꯅꯤ ꯁꯦꯡꯂꯕ꯭ꯔꯅꯦ ꯀꯕꯣꯛ ꯂꯩꯅ ꯆꯠ ꯈꯨꯝꯃꯤ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯃꯥꯕꯨ ꯏꯕꯦꯝꯃ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯋꯥ ꯑꯃ ꯍꯥꯏꯔꯨꯁꯣꯗꯅ ꯊꯥꯔꯨꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯁꯤꯡꯅꯕ ꯋꯥ ꯈꯔꯗꯤ ꯂꯩꯔꯕꯅꯤꯀꯣ ꯁꯤꯡꯅꯅꯨ ꯏꯃꯧ ꯏꯕꯦꯝꯃ ꯌꯥꯔꯦ ꯆꯪ ꯊꯕꯥ ꯆꯪꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯊꯕꯛ ꯁꯨꯕ ꯆꯠꯀꯦꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯅꯪ ꯑꯃꯀꯣ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯊꯕꯥꯅ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯏꯃꯧ ꯅꯨꯄꯤꯗ ꯀꯩꯗꯧꯗꯣꯏꯕ ꯏꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯅꯦꯝ ꯑꯩꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯕꯁꯦ ꯅꯪ ꯎꯗ꯭ꯔꯕ꯭ꯔꯣ ꯂꯨꯅ ꯇꯧꯈ꯭ꯔꯦꯗꯀꯣ ꯅꯃꯧ ꯅꯨꯄꯤꯁꯤ ꯏꯃꯥ ꯅꯪꯅ ꯇꯧꯗ ꯌꯥꯔꯤꯕ꯭ꯔꯣ ꯏꯃꯧ ꯃꯊꯟꯇꯅꯦ ꯇꯧꯕꯤꯌꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯤꯡꯊꯦꯝꯁꯨ ꯊꯕꯛ ꯆꯠꯈꯤ ꯉꯁꯤꯗꯤ ꯀꯕꯣꯛ ꯂꯩ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯛꯏ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯄ ꯍꯧꯔꯛꯏ ꯃꯁꯤꯗ ꯊꯕꯥꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯁꯤ ꯅꯃꯧꯒ ꯂꯤꯛꯁꯦ ꯏꯃꯥꯅ ꯁꯤꯔꯣ ꯀꯔꯤ ꯍꯥꯏꯕ ꯂꯤꯛꯁꯤ ꯁꯤꯔꯣ ꯑꯩꯕꯨꯗꯤ ꯑꯃꯨꯛꯐꯥꯎ ꯁꯤꯗ꯭ꯔꯤ ꯏꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯁꯤꯕꯤꯔꯣ ꯑꯩꯅ ꯍꯥꯟꯅ ꯁꯤꯔꯣꯕ ꯍꯣꯏꯗ ꯁꯤꯗꯣꯛꯀꯦ ꯏꯃꯧꯒꯤ ꯂꯤꯛ ꯁꯤꯕꯅꯤ ꯀꯩꯗꯧꯋꯦꯒꯦ ꯏꯃꯥ ꯑꯩ ꯁꯤꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯇꯨ ꯁꯤꯔꯤ ꯑꯃꯨꯛꯀ ꯍꯥꯏ ꯏꯃꯥ ꯁꯅꯥꯁꯤꯁꯨ ꯌꯥꯟꯁꯤ ꯁꯤ ꯌꯥꯟꯁꯦꯕ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤ ꯅꯪꯒꯤꯁꯤ ꯆꯥꯎꯃꯟꯗ꯭ꯔꯅꯦ ꯑꯩꯅꯒ ꯅꯥ ꯈꯔ ꯄꯤꯛꯄꯅꯦ ꯄꯛꯆꯒꯗ꯭ꯔꯅꯦ ꯄꯛꯅꯤꯗ ꯏꯃꯥꯗ ꯁꯤꯕꯕꯨ ꯄꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯁꯤꯔꯒꯦ ꯍꯥꯏꯔꯒꯁꯤ ꯊꯕꯥꯅ ꯅꯝꯗꯅ ꯃꯅꯦꯝꯗ ꯈꯨꯗꯣꯞ ꯑꯗꯨꯃꯁꯨ ꯁꯤꯕꯤꯔꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯨꯗ ꯀꯕꯣꯛ ꯂꯩꯃꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯏꯃꯥꯗ ꯇꯧꯕꯤꯔꯤꯁꯦ ꯏꯃꯥꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯦ ꯏꯃꯥ ꯌꯥꯝꯅ ꯐꯖꯔꯦ ꯑꯗꯣ ꯏꯃꯥꯅꯁꯨ ꯅꯃꯧ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ ꯇꯧꯅꯤ ꯏꯃꯥꯅꯤ ꯏꯃꯧꯕꯨ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯗꯣꯏꯅꯤ ꯏꯃꯥ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯄꯤꯔꯣ ꯍꯣꯏ ꯏꯃꯥ ꯆꯠꯂꯒꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯁꯤꯔꯤꯕꯗꯨꯗ ꯍꯔꯥꯎꯅ ꯀꯕꯣꯛ ꯂꯩ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯤꯡꯊꯦꯝ ꯆꯪꯂꯛꯏ ꯍꯥꯏꯔꯦ ꯏꯃꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯆꯠꯂꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯟꯅ ꯉꯥꯡꯅꯗꯨꯅ ꯍꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯀꯕꯣꯛ ꯂꯩ ꯃꯤꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯕ ꯆꯠꯄꯅꯤ ꯏꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝꯅꯤ ꯃꯦꯝꯆꯥꯅ ꯍꯥꯏ ꯀꯕꯣꯛ ꯂꯩ ꯅꯪ ꯂꯥꯛꯑꯦꯗꯅ ꯅꯆꯥ ꯅꯃꯧꯗꯤ ꯃꯈꯣꯏꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯏꯊꯟꯇ ꯑꯣꯏꯅ ꯂꯥꯛꯂꯦ ꯍꯩꯃ ꯅꯪꯗꯤ ꯁꯅꯥ ꯂꯨꯄꯥꯒ ꯌꯥꯝ ꯁꯤꯔꯝꯂꯦꯅ ꯂꯤꯛꯑꯣ ꯈꯨꯗꯣꯛꯑꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦꯅ ꯑꯩꯒꯤ ꯅꯠꯇꯦꯗ ꯏꯃꯧ ꯅꯨꯄꯤꯒꯤꯅꯤ ꯏꯃꯧ ꯅꯨꯄꯤꯅ ꯁꯤꯕꯤꯕ ꯍꯩꯃ ꯅꯃꯧ ꯅꯨꯄꯤꯅ ꯅꯪꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯣꯏꯔꯦ ꯇꯧꯏ ꯌꯥꯝ ꯂꯨꯅ ꯇꯧꯏꯗ ꯃꯦꯝꯆꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛꯁꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯊꯥꯖꯒꯤꯗꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯀꯩꯅꯣꯗ ꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤꯅꯤ ꯅꯠꯂꯣꯏꯗ ꯀꯕꯣꯛ ꯂꯩ ꯃꯗꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯑꯣꯏꯒꯅꯤ ꯍꯩꯃ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤꯅꯤꯅꯦ ꯀꯩꯅꯣ ꯃꯦꯝꯆꯥ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯣꯞꯁꯤꯜꯂꯛꯀꯅꯨꯗ ꯆꯣꯞꯄ ꯅꯠꯇꯤꯌꯦ ꯃꯗꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤꯅꯤ ꯅꯠꯇꯦꯅꯤ ꯃꯥꯟꯅꯕ ꯑꯣꯏꯔꯤꯅꯤ ꯃꯥꯟꯅꯕ ꯅꯠꯇꯦ ꯈꯨꯗꯣꯞꯇꯣ ꯑꯩꯅ ꯏꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯁꯥꯖꯈꯤꯕꯅꯤ ꯍꯦꯔꯥ ꯃꯦꯝꯆꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯀꯕꯣꯛ ꯂꯩ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛ ꯈꯨꯗꯣꯞ ꯁꯅꯥ ꯃꯗꯨ ꯄꯨꯝꯕ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯀꯔꯝꯍꯥꯏꯅ ꯁꯤꯔꯝꯂꯤꯕꯅꯣ ꯅꯠꯇꯦ ꯍꯩꯃ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯃꯈꯣꯏ ꯑꯅꯤ ꯉꯥꯡꯅꯔꯤ ꯅꯤꯡꯊꯦꯝꯒ ꯊꯕꯥꯒꯁꯨ ꯂꯥꯛꯏ ꯀꯕꯣꯛ ꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯪꯉꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯕꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯂꯩ ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯅꯤꯡꯊꯦꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯪꯅ ꯑꯎꯟꯄꯣꯠꯇ ꯁꯅꯥ ꯂꯨꯄꯥꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯣꯞꯄꯒꯦ ꯍꯥꯏꯕꯗꯣ
ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯪꯗꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯦꯝꯆꯥꯅ ꯍꯥꯏ ꯃꯅꯦꯝ ꯑꯃ ꯑꯣꯏꯔꯒ ꯅꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯅꯦꯝꯅꯣ ꯁꯅꯥ ꯂꯨꯄꯥꯅ ꯅꯨꯡꯁꯤꯕ ꯈꯥꯏꯕ ꯇꯧꯅꯨ ꯇꯧꯅꯨ ꯊꯕꯥꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯑꯩꯅ ꯈꯪꯏ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯊꯧ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯒꯤ ꯀꯔꯤꯁꯨ ꯍꯦꯟꯕ ꯂꯩꯔꯣꯏ ꯊꯥꯖꯅ ꯊꯣꯛꯂꯛꯇꯨꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯗꯣ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯂꯧꯊꯣꯔꯛꯑꯣꯅꯤ ꯀꯕꯣꯛꯂꯩ ꯏꯀꯥꯏꯕꯅ ꯂꯣꯏ ꯊꯕꯥꯅ ꯍꯥꯏ ꯏꯃꯥ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕꯗꯣ ꯅꯃꯧꯒꯤ ꯑꯃꯠꯇ ꯅꯠꯆꯗꯦ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯃꯥ ꯂꯥꯏꯔꯕꯤ ꯊꯕꯥꯒꯤ ꯃꯃꯥꯅ ꯑꯗꯨ ꯌꯧꯅ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯕꯥꯒ ꯑꯩꯒꯅ ꯇꯥꯟꯅꯗꯨꯅ ꯊꯑꯣꯏꯅ ꯇꯧꯕꯅꯤ ꯏꯇꯥꯎꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯒꯤ ꯁꯅꯥ ꯂꯨꯄꯥꯁꯦ ꯑꯩꯅ ꯂꯧꯔꯒ ꯊꯕꯥꯒꯤ ꯁꯥꯟꯕꯅꯤ ꯊꯕꯥꯒꯤ ꯃꯃꯥꯅ ꯄꯤꯔꯛꯄ ꯁꯥꯕꯅꯤ ꯍꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯔꯝꯂꯕ ꯍꯧꯖꯤꯛꯇꯗ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯥꯒꯤ ꯐꯠꯇ꯭ꯔ ꯄꯨꯛꯆꯦꯜꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯄꯤꯊꯣꯛꯂꯤ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯩꯅꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯋꯨꯟꯄꯣꯠꯇ ꯉꯥꯎꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯦ ꯉꯁꯤꯗꯒꯤ ꯑꯩ ꯏꯃꯧꯕꯨ ꯇꯥꯊꯤꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯏꯃꯥ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯑꯩ ꯆꯠꯂꯝꯃꯒꯦ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯁꯥ ꯃꯊꯟꯇ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯦ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯏꯀꯥꯏꯅ ꯆꯠꯈꯤꯔꯝꯃꯤ